Israel na Hamas tunnel sing target tawkre. Hamas na Israel tiang sing de attack tawkre. Gaza da Israeli forcing na ngahan sathagiba ground operation sing da Hamas operative kaya marum hatkre amasung makhoi gi underground tunnel sing da target tawkre haina. Palestinian group adugi mayok ta sathaba makhoi gi land gi matang da Israel military na haikre. Israel gi Prime Minister Benjamin Netanyahu gi government na Gaza da laimai gi lan hena pakthok saukthon khre amasung October 3 tagi haukiba lal adu da ceasefire gi wafam amata leite hai khre. Ground operation sing adu gi ahan banumita Hamas fighter kaya marum hat khre. Israel Air Force na Hamas ki target sing amasung infrastructure da attack ta khre. Israel Defense Force ki combat forcing na anti-tank missile posting, rocket launch posting, underground tunnel sing da leiba compound sing yaw na target chahum lom da attack ta khre hai na. Israel ki Defense Force na X ta thagalakhe amarom de Israel ki tank sing Gaza City ki matai da ngahan thaujilakre. Gaza City ki kha thangba matai da leiba Zaitun district ta tank sing adu changlakre haina uhoba miyoy ama ki warol paladuna AFP na haikhe ngahan Prime Minister Netanyahu na ceasefire tawroi maramde madu Hamas ta surrender tawbaga managani haikhe. Israel ga khusamnaba ama oiriba US na su ceasefire amagi mayok ta leikhe. Awang nongsup thangba Gaza tamna changsilakiba Israel gi tank sing amada makhoine attack tawkhre amasung building adugi manungde Israel lanmi ama hatkhre haina Hamas ki khulai paiba wing aduna phongdokhre. Bait hanawda leiba building amagi manungda changlakiba Zionist force ama aikhoina hatkhre haina Hamas ki khulai paiba wing ama oiriba Al-Qassam brigades na haikhe. Israeli lanmi sing honjilakiba gari amasung bulldozer amada target tawkhre. Gaza City ki khada amasung Gaza gi awang nongsupta Haujik aikoi gi akanba lal ama thengnari amasung Gaza City gi awang thangba amasung kha thangba mafam sing da changsilakiba Israeli gari mayam ama thugai khre haina Hamas ke Al-Qassam brigades na haikhe. October 3 ta Hamas na angakpa mawong da Israel da changsiladuna attack tawkhiba amasung Israeli lising amaga chamri sikhiba dugi matung madugi laman khumduna Israel na Gaza strip ta satharakiba tamthiba attack sing da angang lising mari rom yamna thamoi sokpa phibam sing da sikhrei. Masi tharaga haujik phawba da Palestinian Lising nipan ga chamnga rom sikre Israel na tamna na hospital sing da attack tawba makha chatharakle hana na maikei pumba thingjinduna leiba pikpal lamma chet asida hospital sing amasung medical center sing da Israel na makha ta na attack tawrakli haina Gaza gi health ministry aduna phongdokhe medical team singi mathakta sathaba hingsa makha ta na satharakle medical staff chamaga kuntra Israel gi attack sing da sikre haina Gaza health ministry gi wangang loi Ashraf ul Qudra na press conference amada haikhe Haujik phawbada Israeli lanmi sing aduna medical institution yankhai tareta attack tawkhre medical center kuntra ga nithoi thabak tawba ngamkhidrai Turkish Palestinian Friendship Hospital aduda atamdana target tawrakhre amasung madugi saruk ama pungkai kai khre Israel gi attack sing adugi maramna cancer anaba mayam ama mi paiba pokre